Manipuri abroad Diaspora speak program asibu miyeng tabiri mayambu ahan bada Joyshree Usham na taram nokchari ngasigi akhoi episode asida akhoi pujarakli ba guest asimiyam da shaktak chage mahagasi singjamai chinga makha khetri lekai degi hauraktuna hojikna Alberta Calgary Canada da 2004 degi hauduna Esthetician ama oina thabak tawduna settle tawkhrabi adugumlabi Kshetrimayum Ranibala gani ahan bada membu akhoi Impact News ki studio da taram nokchari. Thank you. Aduga taram nokcha baga loina na memjing asi Manipuri traditional attire da yam phajai na haijege. Thank you. Ado akhoi show hangdorok paji mem gi brief background ima baba gi ming kari kowa dagi schooling na chingba kai da tawbirake haibado miyam da khar khanganchi. Hoi. Ahamba maktada akhoi gi Impact News Impact ki Impact amadi akhoi gi yengbiriba mayam dasu aina yamna thagat sari adu live oibasi kitang pakhatpadi paw edu soiba yaurga satum ngakpiu haiba tare ko aduga aigi lefamna singjamai chinga makha Khetri lekai aduga yum panbana akhoi gi yelang lekai gi adudani aduga ima gi mingna muktasana na aduga ipa gi mingna Jent Kumar Singh aduga egi kubokna Mananda Kumar and the Bimola Devi. The schooling sina a community school, Chinjamay Chingamaka High School, the Tamjarakane. Adagi schooling do Dulor Matunda College, the Kai Tambir. I college the GP college that Tamjare, 12 Adu Matunda Gidi, a Bombay that like Tambasang Javane. Yamuizere, Adu Memna was local government school dagi haure adagi GP college tamme ade Mumbai da muma pana chatuna miyam marak tamu thengnare aduga hojikna kano Calgary da pura settle tawrabase sigi journey je esthetician amoina leibiri ado akoina khangning badi hojik masigi journey je khangdrenge mamang de esthetician have je karma makhan gi profession no have the hojgan je beautician leire skin dermatologist leire ado esthetician su lei yam popular profession nina skin pazaning da kanam da like tin pi ju nu pa ju mayam lei unina sigi profession sigi matang da khar kupna thamina ba haijege hoi esthetician harga hoi confuse le have se yam chumme aduga ngasagi beautician sigi di manarak toine ba ko adaga beautician da gi kitang hengat pa moina course ama taw ba haitare ado ai di tasengki di ai gi hobby oina tawgi bane ba beautician se ai gi adu hana oige na tawgi ba di nate adu tamba Bombay da sangba di nate yaki se Bombay da di kari tambi rakhi ai travel and tourism duga koi gi matam amada lei hojikti leitre East West airline koi gi adu da su koi gi ticketing counter ground gi oina su thabak tawjaram ne duga mamang da su dum air hostess gi ga su dum ai Singapore airline gi su khangi aduga aina di dum di tawgi dare aduga aina esthetician na beautician se tambal loira kanda akoina ahambada ina beautician se tamloi kanda beautician oina koigi Centaur Hotel in Bombay gi part time 5-star hotel amada ai tawrambane sahi ani adu tawram matungda akoina koi lohonge ai nupaga aduga lohongaga Bahrain da sapam matamda moina Dubai da training thaba koigi upgrade ta khat pa hai tare ko aigi profession sida aduga moina skin jigi matang da amu extra amu moina thabi bane adaida adu dagi dum moina beautician dagi esthetician haina moina on just tawise khali only kenu khaktane skin care khaktane aina tawise aduga mayamna esthetician harga samkakpa dagi manicure pedicure adu tawbadi ambag yaudre only skin ki khakta skin ki specialist ne ha tare doctor mating na chedi doctor mating na okay ado mem na jipang bibada Bahrain da su leira me haibuna hajiki adu after marriage chakhibani na mem gi husband di kari tawbige adagi icha issue di leira icha di leibira issue di leitri icha ani leire chahi 13 amana 16 aduga agi nupana architect ne loimak kanu da Calgary da loimak Calgary da leiba sahi taruk muksu dore taruk muksu dore yam kuire ado mem na hoji Calgary da leima matamda Manipur mai tholok paje chahi kya gi matung da thokpa phangbi bagi aina taseng bagi di aina hek Canada da satkhiba da gidi ko
chahi anini khudingi se ai yarim khe puthokninge angang singse aigi khaktagi nungaibagi natabada angang singse kharasu manipur gi karino manipur gi chatnarol adigi mayam machin manaw mayam se kauna dana ba adigi lon ju khara khangna ba adigi adasu dum ngangbi ko ina adu taraga su magi nuksina ba kajin kari kra mayam aigi mari mata mayam ga su loina bagi nuksiba du phawna ba ina khoigi adum somehow ai adum puthokna ba se honai ba adu handakti aina sahi mari lera kanda thorok pane mari matungda whole family a whole ai nu pa tholok re mai thabak na yada dana ado hojikti asomda around 16 years lebire na mem na panbire ado Canada da adugi lifestyle haidi Manipuri macha to mayam ju laibani na marakta Manipuri masen noi social gathering kumba events kumba pangthopi bra adagi akhogi somdagi traditional festival mayam ja somda ju pangthopi bra sigi matang ju khar thamina ba haijege pangtho e koi Manipur gi festival khoi digi chawba koi na pangthok pa si ningol chakauba aduga ai sana su yam pamje meitei gi festival lakpa singje ai tabak taurasu suti tadaba matam go yorpaga sa edum narega haijanaraga adum pangtokna ba hotna ba haitare ko du tawi digi mayam khoi leiba meitei mayam ama masu adum khoina sidi cherauba sidi piece cherauba gi piece si aduga khoi cherau si digi chakau si haibana singbase adum khoi adum sahi khudingi adum khoi adum tawe leptana adum tawe adigi nupa leiba mayam naga su dum dukina fajabaga pidana khoi mayam je amna side chakau bagi am excited oina ba singje haraungdana ningom mayam na kai phin doino go tawbase ada su dum tawnei ba mana na digi spirit khamme tawe tawe adagi hojiki Manipuri traditional siguma adum occasion dadi spine set pa phangdoini ko adu atopa matam dadi phangoi dabni na kari phawi bage sum toina set pa phangdabase toina di sepadi kitang pharak ta ba haigadara ko adu koinaga ainaga sepa matam dagadi mayangi haitare mayang sham lei habada adu mayangi luhongbaga lag matam dadi kaino ai dum sele traditional Manipuri traditional ai kaino tawbada khoigi Mexico da luhongba ma chatleba aduda ai Manipur gi dress edum sele completely different oyada aduki review do kamai lakhi bagi mayam na dum comment faja pire degi mayam na yam faja comment pire tabe yam nungai yam nungai zero adagi mathang da khon khangjaning baje hojik Manipur da ju beautician tamba mayam leire beautician oining bagi training lori ba mayam leire adagi atopa sigi line da aesthetic line da chatning ba na haju mayam leire adu moida sigi line da chatlaga mapana smaina thabak tok jage hai targadi kari chang bage mem na ding sai course mayam taw ba khotpain tambi khre adu hojiki matam da kari daga ta bage habri ju ka thambi hoi aduga hojikan da beautician hairaga samkakpa adigi manicure pedicure sugumba da waina mina khannaba su yawidana ko adu natabada akoigi adugumba no 6 months 7 months ki ga leibane ba adu aina tamakpasina Bombay da ai like aigi tambal loira ba matungda tamdabane aina pamjabagi imung manungna ba khangam de ai beautician ta meje adu aina yam pamjabagi anka dum taw bada dum mai paklakpa hobby super hobby passion yes adugi dum oigi ba haitare ko aduga Tataruki do natabida mayamna beautician tamge hairagadi Tataruki natabida akoigi sahi anigi course ka leigiba aina tamakpa matamda aina tamakpa du akoigi moi exam ga sulawe digi theory mayamam su yawe anu daba beautician atei tamba matamda di 6 months ta tawraga theory gi yaw daba aina uiba akoina tamakpa matamda di pura effort thadaraga ngasai gi tasengi exam ga lawraga akoigi project kasi semaga ko adumain tawraga sahi ani gi adumain tawraga kaino da tamdahi bane koigi Maharashtra gi Bombay gi mogi university gi makada adumain tawraga tamgi adu aina haining badi beautician tamaga su ngasai gi 6 months ki do adu natabada mogi su asang ba course hujingna bu hena apa bayam da mani ba khoi matam dagi yenguragadi hujiknadi khoi chahi kya suri yengune ai ba hanure ko edugi mamangda tamgrabane aduna hujingni hena yam thin chakotpa do leramani jat aduga akoina tamokda mayamna 6 months ki tamna bada aina 2 years ki ne ba tamgi do
yam intensified intense oiba aduga program khara su tang bane ba 6 months tudagi tawbno hojigi 2 years kisna kamai tawge da magi class tawraga theory class adagi practical adagi adumai tawga international institute su oiba moina matam da adumai tawra tang 6 months ki do tambi da ba tamge haragadi khitang phabada tamagadi adum yam success oidong male tungda yam nungai je have the ziki si profession zi yam na in demand profession na da kano out of fashion show roida ba hoi adugumba professional ni ado ma'am huzik kano da Calgary da Alberta Calgary da ma'am huzik library aduga esthetician oina thabak tawbiri base masi lanai firm da tawjabra natraga achumba company amada thabak se tawbra sigi professional kano background ni matang ju ka tham na bai zaki hoi hoi kaino ne company yam chawba company ne koi Canada gi sehi chahum helaba company yam chawba company ni adaida ma company sida Hudson Bay hana aduga koigi company sida magi department loina leiba haitare ko aduga aigi su department le koigi magi department leiba sida aigi department dugi adudagi so magi department haina mu mu khaidu sub department khaidu ba sub department khaidu aduda aina aigi area dugi aina manager oina pu ba haidare yam chawthok chaningai ni ma'am adu hojiki somgi kano Canada gi mogi work environment se asi kamai tawbuge magi work ethics hadi som culture gi somgi khena baje khar thambina ba haije khena badi yam khenare Manipur compare tawbodagi hendoga India ga oina tawrase ba kaino di aina su Bombay da tawramabnina adu agi thabak tawbagi mawong si yamna respect piye hadi koina tawriba thabak sida koina haijariba duda ngasagi moina yamna support tawba koina asoiba haitaba yawarga su madaida koigi nokna koina su Bombay tawrpana ategi su dum khangidana ko adu noknaba leite aduga khangdabado moigi di hangu haibasine ba aduna khangdabasi hanga ga tawbasi kemte kai ngai su duga yam support su piba aduna su koina deida kanaba lahoba haitare koina ga aina ga su dum kai ga khangandamnina haidi khangdabado hangaga khangdo hawsine koin thaina Bombay tawda khangdaba hangbase dum koi ko worker na ga kaina khangdaba ga tawbase adu tawe ba adu Canada gi na pura completely different weraga akoigi khangdaba hangigi mi sing no ina harau boina tawba aduna su adum makoina deida chance lauraga ko adada dum hanga tawna hujikti khara dum yam haire haitare adu masi culture ji am phajaba culture ne habta hadi miwonda khangdaba hangba asma discover tawbagi chance pibi baje gumba yam phai habta yam phai adagi ma'am na hana kano Bombay da thabak tawre adu barenda zu matam khara leiba matam do adu barenda zu thabak tawbiramena hai panbihibani na adu ni kamai tawge du khangjake adugi su nungai adugi su yam thi nungai aduga koi India gi monga haipitang di mane ko aduita su adugi na kamai tawge da barenda orga su magi over putna world gi oina international gi oina magi products kari kras loina tawrpanina akhigi way of working di dum manarakpa aduga local gi di to ko magi local gi ate aduga thabak tadi magi international gi on tawrpane loi mane ba ade mapande larga training piba adegi adudane moina aina barinda tawo matamda khigi Bahrain countries gi oina khigi training tawo matamda moina khangatle skin care gi matangda khwaidagi phaba ama moina Paris tagi lakadaba mi amana training pigedaba de khangabada aisu ai khanta ai tomdane yawgiba mi ma kadang khambada ai oigibane ai khabodaga hawkibiga ju nei moi country dugi okay kana barenda adu yam nuai je ma'am adu matang shai de brem talongina kishi aten ba commercial break talojage break ke matungda esthetician obiriba Kshetrimayum Ranibala gam kana wari shanajage break ke matungda amuka hana taram nokchari ma'am Ranibala na break ki mamangda work experience ki matangda panbikre hojik barenda amasung Canada da thabak tawbugi atmosphere ji am thin nungai yamna encouraging oi ba dugumba environment atmosphere oi hana ma'am Ranibala thambikre adu mathang da khangjaning basi hojik
Manipur dagi miyoy amana nupi na traga nupa haraje miyoy amana anybody kano Canada da chatninge aduga mem na leiri mafam Calgary je sija laaga settle tawninge or thabak tawninge hai taradi mem na karmai na mateng pangani asam nungai du question do kano ne maitai aina leiri mafam duda mi Manipuri maitai amai hekta lakani haba pau taragadi engonda adum isada thuklau bo pawe habadi yam nungai ba hai tare ko aduga wakhanda su adum angamba mateng pangge hainadi adum khanje aduga pangi basu yamna leire aina mamangda adum mana yengamagadi dum khangangani ko mateng pangi ba mayam amsu leire aduga like tamba lakpa adegi ꯑꯩꯈꯣꯏꯒꯤ ꯄꯥꯏꯂꯣꯠ ꯇꯝꯕ ꯂꯥꯛꯄ ꯃꯌꯥꯝ ꯂꯩꯗꯅ ꯃꯣꯏꯒꯩꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯨ ꯂꯩꯔꯦ ꯃꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯆꯦꯆꯦꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕꯁꯦ ꯀꯥꯏꯅ ꯃꯣꯏꯅ ꯊꯥꯒꯠꯂꯝꯕꯗꯣ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ mi ama hekta Manipuri ama lakani haibagi pau tabase isada yam excited oiba aigi imungi mi ama akoigi chena tagang thungakra ga yam thagat ba yam excited ba harau ba akoigi leidana ko adugi taungna base adum hona jabase pami aduga aina seisda mayam da yengi ba mayam da haiba khaktana natana adum ai impact su adum aigi number thamjaramge kaigumba moina Canada da laga aigi Calgary Alberta haise student moi adum la tamba hojik satra mayam lei handak su satra hum lakani hena ai tajare aduna atei matung da lakpa matam su engon da adum engon information adum pibiro aigi angamba mateng di adum pangani yamna nuai ba yamna phone number ai thamjaram ge adum impact da contact taraga ka ai adum mateng pange adum mem hojiki Calgary da mem lei pham sida maite population di kyamu ka lebi ge population se go hoi mayang da pan be yawi ade white da pan be yawi white hair ka Canadian ko hoi da pan be yawi ado aina sum khamba da family taret ni pan tara mukti suram do male hojik se aduna mi si chawak na hairage yankhei muk haigadra Right away. Ado mem ge husband di maite macha ne ado mem hojik pan bi bada atopa jata su yum pan dana adu settle to wa maite macha ju lei bani na mogi spouse mogi better half na di moju saina Manipuri culture ngakna social events kum da participate to wibra moju support to wibra kamai to yam tawe moi support khuto ji adum moi iromba chaba haitaba ga se adum chaba degi even yong chak bawa moi support khuto ja khoina chaba yong chak sing moi su dum chai bam hauna haidi khoi tradition gi keno ne na ado chinjak palaga hojiki yong chak chai haiji aduda dum Asian market kum badagi phang bajala natraga yum dagi chen halaga thabi rak pra kamai to chang di ai sum khamda Manipur dagi adan hen hawo male haidi vegetable phang baje hoi thangjing khak tang atek po phangde fresh thangjing je aduga thangjing akang badi phangba aduga atei ikai thabi khangai noi di khangang gadra khangde khangai na yam hawam nei bene ba manam jaga adu phangi thambo sabagi loina phange kakthum kaina leibado kaukha adegi hawa loi phangdab leide aina khangbada hujik phangdab se fresh thangjing khaktane adugo yongchak atek pa se moi as phange Thailand dagi khohaw ma siden hen hawe aduna akoi ada leba meitei masa singje yongchak yolamba utar gi akoi gi group chat ko photo namaga sanar ga dum pulap lection lu ba se adu tawai loin phange noi law adu law ko tar adu hojiki poti loina phanga bani na seisa meitei gi khut changaga update thong ko jina men hauna thu ena panbi bani mem pamuse adu mem ose akoina Manipur leraga o mapalom ni chatninge hai tar ga ju chatpasidi pangna phangde adu mem gi matam dagi hautna hojik Bombay da like tamme adu Alberta da muk chatle adu ji Canada da muk settle to bire adu smain chatpa phangba je live phaba mioi kharana adagi thongna lingjin leiba kharana phange haiba tare habdi financial support su daka ta bani na adu specifically hojiki mem leiba Calgary da lakke hai taragadi kari changbage habdu khara samlam thambiyo education qualification minimum kari changbage karma profession moina welcome tawbage adagi paisa kyam changbage habdu khara samlam thamina hoi ai samlam na adum thamage ko habadi lak pomong si yamna mong amamam da loina leire aduga ngasai gi beautician hire ka ngasai gi 6 months kumba 1 year gumbagi course tawragadi
adudi aina sum khambada moi government approve tawdong mandeba moi aduga ngasagi kidang diploma da high oiba ko moi gi category khar layeba point oiba adumang na ai lakhibadi nate aina lakhibadi ai nupa dana architect oibanina magi di point to wang redna ko adagi plus aya kisu point ani si punjan naraga moi gi category moi point thibi ama leibaneba ko adu thira kanda du mai tor lakpane aduga financial haise khoju kisu paisa yamna parak panati china yam e aduga imai pana ga yamna support toraga torkibas nate khoina Bombay da laraga thabak toraga adagi di Bombay ji chawba city ni na mi mayam ure idana adagi moina kamaina chatpa khopa ga sum makhundu thira kanda Bahrain Dubai ji matam du da yamna maming chapa pasa yamna tanba mafam oigiba adaida aina koi matam du da already boyfriend ore ko ai husband se ibani se dum yam kuina thira matam hoi da mai taw aduga ibani se tanaraga kamain taw bahar ga thokla ga luhunga koi se Middle East Bahrain ji da tharaga thabak se tharaga ibani mak phangaga thabak se chappaneba chatla kanda mu koina mu kitang India dagi mapan thokla kanda mu atopa sakhotpa lamgi mu tari edana mi atopa degi Canada is just like a heaven gana pura lai bakat samani Canada mi khuding dagi sum tarakpa adaina Canada se lai bakat samani hejo enyam jingningi na tawraga khoigi amuk thigatlaga ibani na apply tawraga mathang adum chakhibaneba aduga paisa didi isana hotnaba tare ko haidi paisa ma pulap puthoga Canada chakani haibasu kaisu oithokadaba leite wari boba aduga aduma leire adagi masagi hotnaba kanbadi dum dakatai akoi Canada da chakki haibase dream du matam du da dream du di Canada chapagi wakhandi leite adubu aigi ai mi like amna ai excellent student nate ko aduga mayam mi mo oidaba yadi haiba madigi wakhanda di adum leiba haitare aduna wakhanjida dum leiga sum honagi base isa sum to khudimakta mai pakpa adagi beautician ju matam du di yamna respected oiba thabak su oidaba adu taga su aina pamjabana yamna success oidong malena aina mathang ji sum honagi baneba aduna haigada haibabu apambado adum tawbiba aduga adaida adum honabi badune aina kano tawningi se hainingi se aduga adum di oini Canada chake pesa lek Canada chaningi pesa lekte haibase ai sungta taning deba ngasagi honaba madi dakar lay adu yamdi sangdokani honaba madi dakar phajna leire aduga angang singna ai Canada tamningi pesa lekte haiba waise si thadokadabne isana ama honaraga hojiti amu hena su easy oire online da kai da loina basu thadole adagi angang student mayam masana online da apply tawraga student adum laksei akoina nang changoina haiba natieba masana tawr lakpa ngaktani na Manipuri student mayam amsu leire hojiti am nungai Canada je haibdi asomda settle tawning da budi personal choice ore targazu student mayam dum laktuna like tamdana mirabaki keno advancement mayam do adu tam hobudi ya aduga koi mayam su leire dana ko adum yam akoi adum welcome tawni adagi akoi agamba mateng di pangni haibadi Canada da lakpa haise dollar da loina spend taroktuni adu akoi ma leiraga di ising du bukti leira thaoidana ko koi mayam le chak su pijadoini wari bo moigi ama settle tawdi bukti aina soi mateng pangni mayam gi yam nungai wa ado mem gi icha ani su leire nang sai interview hor ko da pandi ki adu ji angang ani je bani je kari class ta tami bage aduga moidi maitiron je mem na di yumda adu maitiron ngange hena di takpi gre adu ta ju phasana ngang ba hibra kamai tawge mogi maram ju ka thambina bhai je hoi atombi do kitang le aduga ahan du di yam phasana ngange ma enjoy tawe maitiron ngangba moi mayam pame aduga masu even Hindi jo dum ma khange Hindi gi khi cinema ga yeng ba ga se adaki khi Manipuri cinema Manipuri cinema su yamna pame aduga mana kita ga Manipuri cinema makeup se kitang khemali ga ma sum ba idea pir ko ai tar ka dress to gi matungina bana heavy makeup oi bas ka aduga di khara hai ma material isai ga yam se Manipuri isai har ga mem je Manipuri isai di tabi bra sakpadi
sakpibra hairagadi khudol ama tambina ba haijage isai Manipuri gi isai adum tai ada aina tabase haujikan isai su dum sakpadi nukti gi dum khoi sak sane khoi pulak pulak pada ko khoi isai saksi ga guitar am tawraga dum thin ba khopa yauraga khoi isai je dum sai aduga khoina ga pami ba isai sidi Thai gi isai singje khoi yam ngaujeye classical Manipuri songs Manipur gi Thai ni isai ja khoi pura lupi ne party bu tawradi Thai ni isai jeng akte ne khoi isai yam nungsi ado ngasi program je matam ju loi salaglabani na mem da ne request tak jaki bado hojiki mem na Manipuri Thai ni isai ama akhoi audience khudol tambiram na ba haijage hoi hoi ado isai ji aina ju Canada da chatle dagi nupi sing ji ju loina mayum pandoi ni ko aduna yum thado pagi oina isai si oina sage yam nungsi be isai ne ado ta ne akoi imana su imala igidre imana su yam pamjaram be isai ne chaura ita manja kada chalani aidi manja kada chalani ita kombire ita takhilai nakhoi aibu arau lay horo aidi manja kada chalani pulai na po sabakan inga ingin sinabakan nuja oibi aigi punsi pamunakta sajarage hainaba khanaba wangli yogakli ita manja kada chalani aidi kada chalani yam phaje me ise ko yam hai ase moge agoi pamjabai ne yam nungsi ado ise yam nungsi ado mem je chahi mari matung da tholak pani aduga hojik chakhi kam khan da chakhi doino mem je 14 da kuidre ado ise ise je yamna khudol thamirame ha ka yam chana ise mo oire ado mem je 14 chakhrani aduga maybe another 2 years or 4 years ki matung da lak toine am lak paji yam toina di la roi ado mem na yamna yam energetic yam vibrant over personality ma puda lakpi khoi ngasi interviews isei amazu khudol tambirame daga mem ge experience me am share to birame tips me am pibirame shigi damangta hainingai litana mem thagat perform rop chari aduga safe journey na haijage thank you so much thank you ngasi gi di Manipuri abroad diaspora speak program asi matang shwade loslakle mathangi episode ta guest ama pudina lakchege haraga miam dagi kaine na baya thangni jari thank you